Keibi da pangthokpa thouram amada MP Dr. Angomcha Bimol Akoijam Lambi Sembagi shel Louthokhre haina phongdokkhiba adu Karamba Lambigino amadi Lupa Kayano haibadu lakliba tang phaobagi manungda white paper ama puthokkadabani Madu natrabadi MP bu social boycott touragani haina Sawombung to Sawombung Keibi road welfare committee spokesperson L Joy phongdokkhiba Hiram asiga mari leina ngase Keibi da pawmishinga unaba amada L Joy hai Sawombung dagi Sawombung taba lambi ase pibam sokpana maram oiraga kumja inglisingani shubna gurma roida Sawombung dagi uyumpok phaobagi laiba club singna pullaga committee ase semdina mari leinaba singda taknaduna lakhe committee asina yumnam khunongda laiba hanik ichangwi president N Rajendro da hairubada work program da haplachuna lambi ase semba hawrakibane Lambi kana semlingai marak asida MP Dr. Angomcha Bimol Akoijamna Haikhibadu touragani da Keibi khulel da pangthokpa thouram amada lambi sembagi shel Louthokhre haina phongdokkhlambadagi yam chamamnare shel Louthokhre haibadu Karamba Lambigino haibadu lakliba tang phaobagi manungda mari leinaba che puthoklaga sengdokkhrakadabani natrabadi numit humnigi matungda Keibi lambi paring leiriba miyamga khusamnaraga MP masa social boycott touragani haina makha chaki Yamna chamamnaba mawongda kaithokkhre hairiba lambi si karambano haji welfare na committee na hangatcharibdi khundafung kendagi prajana chamamnaba phauribse karamba lambi da paisa louthokkhibano paisa kayam louthokhrabage haibisini hauji chemiba lambi sigi mari leinaba wafam da phongdokkhiba oiragadi madugi white paper ama hayengi numita ngasi date 14 date 15 bau manungda clarification adu khundafung kendra amasung manipur gi miyamda khundafung kendagi miyamda madu clarification tv haibisini wafam si tamjari